Prime Minister की खोंगसत मनुंग कुकी Meitei MLA सिंग तोंगान तोंगान उनगदौरी चुरचांपुर ग्राउंड ममांगना परेंग साना थमलंबा कॉफिन सिंग लौथुखरि था की तराहुमदोइदा Prime Minister Narendra Modi Manipur लाकदोरिबसि सही सेगी February 12 थमलखिबा President Rule असि लाउथोखिनबगी अचौबा सिग्नल अम ओइरबे अमरोमदा Prime Minister की Manipur खोंगसत मनुंग कुकी जौ MLA सिंग चुरचांपुर अमसुंग इम्फाल तोंगान तोंगान उनगदौरी Prime Minister na Churchampur thunglaba matamda kuki jau singna yamlaba coffin kya sadun oknaba thorang toramba dungarang security force amsum district official singna wari sanaraba matung lakhukri Churchampur town gi public ground amasum Imphal gi Kanglada Prime Minister na miyam tinba thoramda saruk yanabagi damak shem sariba sing special production group SPG gi additional director amna lusingba timamana hakthengna yengsingkri Pausna Makatana Hadibana, Prime Minister की Manipur खोंगसत असुकी मनुंगदा असो एंगाम थोंदना बंगरांग मणिपुर की गवर्नर अजय कुमार बलाना ngरांग चुचांपुर सत्तुना DC की ऑफिस ता कुकीजो MLA मंगागु नखरे गवर्नर की मैकेदिगी MLA ngursanglu sanate LM khawte bungjagil balte L hawkip amasum Paulilan hawkip ka unaduna Prime Minister खोंगसत मनुंग असो एंगाम थोंदना बा wari sanakhibaduda Churchampur district की BJP की president thangam hawkip susaruk yaki Prime Minister Mizoram की railway station sangaram laba matung nongsing की phibam pharabadi Churchampur da hana thungduna kokijau MLA tara unagani loina Churchampur town की ground पांगथोकदबा पब्लिक मीटिंग द सरु यागनी अमसुंग करिगुम नोंगसिंग की फिबम फत्रबदी इम्फाल की कंगलादा हाना थुंगदुना मैतै की MLA सिंग उनदुन वारी सनागनी मदुगी मतुंग कंगलादा पांगथोकदबा पब्लिक मीटिंग अमद सरु यारबा मतुंग चुचांपुर तमना सखिगदबनी चुचांपुर टाउन पांगथोकदबा पब्लिक मीटिंग अदुगी दमकता ग्राउंड सेम सारिबा सिंग अयाम लुसिलक्री पब्लिक मीटिंग अदुदा मियोय लिसिंग निपानदगिना लिसिंग तरारम तिल्लिबि है ग्राउंड की मफम अमदा 10 खंदुना कंगलुकी इरांग मरम ओरगा लंजेनरी बुको की जोगी IDP सनी रोम मसु प्राइम मिनिस्टर का हक्थिंगन उनदुना इंटरेक्ट ताउननबगी दमक सेम साबगी थबक सथरी उनबासिद सही अनि की ममांग इरांग मनुंग को किसिंग की मैकेदिगी मैतै सिंगना गैंग रेप अमसुम नेकेट पेरेट सतखी हाइन माराल सिरिबि नुपी अनि दुगी मनुंगदगी अमगी इमुंग मनुंग सिंगसु PM गो उनरबै है Churchampur ground पांगथोकदोरिबा पब्लिक मीटिंग अदुदा कोकीजौ की MLA सिंग सरु यागदोरी प्राइम मिनिस्टर की Churchampur खोंगसत मनुंगदा कोकीजौ की MLA सिंग उनगदोरिबा सिगा मरी लेनन अतोपा केंद्र सिंग की कोकीजौ MLA सिंग Churchampur लाकनबा होरे कोकीजौ MLA सिंग की मैकेदिगी मखोय गोयबि इशू क्या मरु ओइना सेपरेट एडमिनिस्ट्रेशन डिमांड की मताना प्राइम मिनिस्टर वाफम क्या पुखलबि है Prime Minister Churchampur ground की किलोमीटर तरे रोम लापन चलग लैबा BSF की हेलीपैड ता हेक थुंगलबगा मफम अदुमक्तरा मणिपुर की गवर्नर अजय कुमार बला सिक्योरिटी एडवाइजर कुलदीप सिंह चीफ सेक्रेटरी पुनीत कुमार गोयल पुलिस अमसुम सिविल की मकोक थोंबो ऑफिशियल सिंह ओगलबि है Churchampur district administration की मैकेदिगिसु पब्लिक मीटिंग पांगथोकदोरिबा Churchampur ground की हेलीपैड लैरिबा मफम अदु फावगी लंबी की फिबम हाकथिंगनि गेंसिंख्रे लोयना हाउकिबा नुमाइजिंग नुमितेगी हौना कोकीजौ सिंग कंगलुकी इरांग सिग मरी लेना कोकीजौ सिंग मिसी मिना क्या नंगले हैना डेमोन्स्ट्रेशन अमा ओइना उटननबा यामलबा कॉफिन क्या सारगा परेंग साना थंबा होरखिबदु ngरang लेपापोक नमिता सिक्योरिटी अमसुम डिस्ट्रिक्ट एडमिनिस्ट्रेशन की मरक्ता वारी सानरबा मतुंगदा लाथोखरे अमरोम इम्फाल की कंगला मनुंगदसु प्राइम मिनिस्टर नरेंद्र मोदी न थुंगलगदोरिबा हेलीपैड अमदि पांगथोकदोरिबा पब्लिक मीटिंग असिदा असो एंगाम थोक्तनबगी दमक्ता कंगला अमसुम पैलेस कंपाउंड की मफम क्यादा सिक्योरिटी की सेक्शन थोरंग हानदगी हेना कंखरनख्रे स्टेट डिजास्टर मैनेजमेंट फोर्स SDRF अमसुम मणिपुर पुलिस की कंगुना ही सिसिनदुना कंगला की थांगापात पेट्रोलिंग सत्तुना असो एंगाम थोक्तनबगी यंगसिनबगी थबक सथरी BBIP सिंह एडवांस सिक्योरिटी टीम से थुंगलरे ऐतिहासिक ओइबा कंगलाद लाकपा मियोय सिंह नुंगसुप थांबा गेट लोमदगी हौजिक फावबी ओइना संगमगी अथिंग थमद्री अदुबु BBIP सिंह यावना फंक्शन पांगथोकनबा सेम सारिबा अवांग थांबा गेटि टूरिस्ट अमसुम विजिटर संग थिंख्रे प्राइम मिनिस्टर की मणिपुर खोंगसत असिदा असो एंगाम थोक्तनबगी दमक स्पेशल प्रोटेक्शन की ग्रुप की एडिशनल DG न लुसिंग टीम अमना प्राइम मिनिस्टर की कन्वॉय व्हीकल सिंग लोइना इम्फाल थुंगलरे टीम असिने हेक थुंगलबगा इम्फाल की कंगला फोर्ट अमसुम Churchampur ground की फिबम हक्थिंगना सतुन यंगसिंख्रे लोइना मथौ ताबा सिक्योरिटी की थौरांग सिंग पैखत पाउख्रे प्राइम मिनिस्टर न कंगला फोर्ट पांगथोकदोरिबा पब्लिक मीटिंग दा कना कना दाइस ता फमगदोरिबगी हेबदो हौजिक फावबगी ओइना सबसाना फाइनल तौद्री दाइस ता फमगदबसिंगी मनुंग राज्य सभा की MP अमसुम लोक सभा की MP अनिमक यावगदरा हेबदसु फाइनल ओइद्री हैरी
PM na Manipur lakadoribasi sienglaba kangla leifamlen mangthokpa natana karisu kanaroi lokesor. Prime Minister Narendra Modi na Manipur lakadoribasi sienglaba kangla leifamlen asi mangthokpa natana kari kanaba phangadoribano. Kariguma Prime Minister na Manipur thoklibi irang asi thamoi singa lusingi haina khallabadi National Highway singda mipum khunimak free movement yahanbaga loinana kariguma masida ayat apan pibasing shoot at site tawgani lakthokpham thui haina khundrakhum kendrigi MLA test location ngasi kaibi khumuda da leba young athletic club ki nifuga taruk suba foundation DM asum zema ma hangdokpi thoronga mari lenana phongdokri MLA location makata na hakibada Prime Minister pung ani uhumgi khongsata Manipur lakadori basida kari kanaba phangadoribano Bihar da pangthokadoribe assembly election asi soibe tare haina Mizoram amasum Assam khongsat manungda pung kharagi oina mamingtegi oina Manipur lakani masina Manipur thoklibi irang asigi waruisan ma purapang ngamgadoribra kariguma Prime Minister na sayeni helaba Manipur thoklibi irang asi lusin pamlabadi lamdam asida laidibe MLA kudima kauraga tanapam thui aduba haujik phawbi oina MLA singa punna irang asigi matana wari sanabagi mami amata tadri Chuchampur amasum Kangla da tungan mifam pangthokadoribasi irang asi lusinabagi ra natragana ekhoi masel gi marakta hu kamsilamgadoribra haibisi chamamnabui maram aduna Prime Minister Imphala lairinge manungda miyamna lamdam asida thoklibi irang asi mapung phana lusinba ngamnaba tharang thoksalama pangthoktriba phawbudi mafam asidagi satpi khinu haina taksinba sangi haina phungdoki PM ki khongsat Kokijau Council taram oi Prime Minister Narendra Modi na aikhoi ki lamda lakadori basi Kokijau community ki mutsilaga Kokijau Council taram oi Prime Minister lakadori basi yamna itihasik oiba masum tangna thokpa thawdo ama oibada natana India ki Prime Minister region asida laklamkhiba sahini furongi matungda makhoi ki lamda lakadori bani haina Kokijau Council thadorakpa Sirola manhairi Sirola sina makata na hairi bana Kokijau community ki miyamna haukiba sahi kya si awaba kya mayuk na duna laki bani majority Meitei community singi kutta maral itaba Kokijau community ki miyoi sani ki yangkai ki mathakta sikhiba galoina search sahunga humfu ki mathakta amadi miyamna puja taunariba mafam kya tangoi wankhri yum lising taret hena mai thakre miyoi lising taret henbana makhoi gi pari puri gi oiba lamsing adu thadok laga relief camp sing sangjapam lawri Manipur majority community singi ka henba thawong singna Kokijau singbu namphura tongana khaidokpiri hairiba awab kya si mayok narabas Kokijau sing India ki leadership amasum democratic spirit thajaba thami sai kya singna makhoi Manipur gi mapung phana tongana khaidokpiyu haina lauduna lakpaga loina Indian Constitution ki article 239A gi makhada masagi legislation leijaba union territory amagi mawongda separate administration PU haina demand tawduna lakli demand asi makhoi gi hena khudong sana banati Kokijau miyam santi security amasum survival gi damak yamna tangai fadaba mani leba asi lusing bama oina Prime Minister Narendra Modi na Kokijau miyam gi kholaw awaba masum apamba singadu mayek singna khangbi gani haibigi thajaba du thamli loinana Prime Minister ki leadership makhada Kokijau miyam gi future ngak sienba masum ikai khumnabadu amu hana hanjin han ngamgani haibigi thajaba lei haki maram aduna Prime Minister ki khongsat asi Kokijau miyam taram oi haidi PM ki Manipur khongsat ka mari leina korkom na total shutdown lokthokre tha sigida Prime Minister Narendra Modi na Manipur lakani hariba khongsat asi lamdam asida ingta pasakot purakna ba khongsat nati maki thausalama sum proxy war na kanglu masel nungsin handaduna kangkhong sair lamdam asi bu hena phibam sokonduna makoi gi loilam mara setlana ba marau leiba khongsat ni maram aduna Modi na lakadaba numit asi ayupung amadagi mahakna iramda masida leiriba matam phawba korkom na boycott tawbaga loinana Manipur pumba total shutdown lokthokri athingba asina ana ayik maheu langpok ising amasum asiana gi thabak thoram singdi konseloi haina publicity committee korkom thatorakpa sirolaman hairi sirola sina makhata na hairi bana India lengak maru oina Narendra Modi amasum Amit Shah na Manipur gi apunbagi saktam thugaina ba proxy war tawduna miyoi sani gi yangkai gi mathakta hatkre miyoi lising humpu hena mama na phumlamda maktada refugee ohele English ani ga kungo humdoi gi me humdigi horakiba khusiengi kangloki irang asi sahi ani ga thamari helabasi kumai oina yengduna lairi masigi maramdi makoina sem sado thuanba hana sunaba oibenani India lengana Manipur muthatna bagi panamda gwalta bi da India gi lanmina Manipur thaba wai muthatan khibani Manipur gi miyamna kham thengna warabasu Narendra Modi na Manipur gi miyamna wa ma phawba ngangdana tumina laithokpa ngami English ani ga kungo humdoi gi July thada nupi ani phi thongduna sakhiba duradi Meitei da saining madu
Saihorage matagum India pumba khangnaba makhau pongna ngakhi laukhi adubu ziribamgi nauriba anga amadi nupi yauna miyoi taruk minung si yaudana makut chalaba matung ot nairaga hatki badudadi marol thoktaba India gi Prime Minister am oina Narendra Modi tumina lekhi masu masati ba khangdraba sing tharaga handak Manipur miyoi sahumlo hat khriba su maki matamdani masagi haina bini pokpadagi yauraktarabasu Hindu extremist group ta laiming laukhibagi hauna bini Amit Shah samani makhoi animak Hindu extremism gi yet oiga pambomni irang manungda Prime Minister Manipur da lakani lakloingang na khiba du da wakhal taraba Manipur gi maram chat khanglaba lamdam asigi miyamna haikiba maakna na halaga kari amu haiba lakaduri bano haiba du asumani isam samjaba ima iveldi Modi lakning laga lau lakning draga tu nagun khangi haki tawbudabu khangbada kanaribadi Manipuri Delhi ge loilamni habis mek singlabani bot khombagidi English singani ga taraga teret amasung English singani ga kungani thuki February da anirak lakri aduba miyam ware lakpiyu haina hanna na hijakiba ma ke khusem gi lan manung dagi hauju phau lakri sei sigi July taraga ni thoida Ahmedabad airplane kaikhiba amasung mishimina gi awaba thagdok sing amasung Bengaluru gi IPL cricket thoibigi okpa thoram singda awa nungai bagi thoram singda mahna saruk yaduna sial gi tengbang phaw pikhi English singani ga kun go humdugi me humdugi haujuk phaw Modi na mapaleba yangkhai gi me aduga India manungdana tuan state singi mafam nifugi mathuk sakre aduba Manipur de haujuk phaw lakthri ma kulak haning bagi nati laklabasu boycott tawgani boycott tawri basi ma ki Manipur bu loi chaliba loi mapu India gi makok ni haibadu miyam ra khangan mani India gi laingak pam libasi India gi loilam gi mayok ta Manipur miyam na thiengnari baning tamla nam thaba loidriba phaw proxy war tawgani ngamdragana Manipur bu maset thugai gani haiba phireptuni adunabu Manipur gi awabra thawa sadribani Manipur gi waraba thawdok sing sidadi tatpi pi phaw tab ngamdi masi Manipur masa singbu khamtheng usitaba mi eng amasung wakhalni tawribasi henmalabani makhoi gi aningba apamba pangthokna ba honabada apaspa gi jurisdiction hena sakthorakli miyamna lau uba sangba yadre aduga amaromdana mineral mayam lakthokna ba kana honari ningtam ihau manganana bu honari lepalaitana phaba punba tawri amasum loi lengak yadaba kangbugina khulai tatun lokhali aduga makoina proxy army oina seasonary ba kangbugina phaba punba tawdri loi mapu gilis ani loi lengak sangduna bu honabani India na phanayamna namthak tawrabusum miyamna makhoibu loi mapu ni khangbasina ningtam ihogi atangba mamal naidraba parani hena nungai tribadi mama pokna pham lamdamakthada refugee oina lanjenari ba miyoi lising humfugi maraktagi anganba tunglamsat ama uba phanglaktraba angang yona miyoi kya masa mathana thori yanduna sijari masidana tana miyoi kya wakhal soebo erakli Narendra Modi lakani hairibasi sahi pharakadoroba irang natragana wathu asigi warosin praknaba lambi yatkadoribra mayu mekai leitraba lanjena duna leiriba IDP singi awaba ko anaba yengsingadoribra mamangda leiramba Congress lengak matamda Capital Project ki makhara sagalamba civil secretariat building sanga bagira natragana state asida BJP na lusingba anawba lenga ma siem bagira haibasi miyamna khangningli amasum Malayam da ingtapa purana bagidamakta Israel Palestine gi muknaba amasum Russia Ukraine gi lan sinadi leibak sing sigi lusingba sing unaduna sangtaina bahonari adoba India gi lamni haina claim tawriba Manipur gi wathok asidadi nongma phawbu laktana ningaidana laithokli haukiba sai ahum pharakadoraba sida Manipur leiriba sarangna basiga mari reindana Manipur gi MLA singna Modi ga amuktang unage haibadu unaba phangkhidribane mahaki wahaida lanjanare bising economic package economic booster gumba wafam khra palakpai hai mangna ngang biabu wafam thibada Delhi amasum Manipur gi lusing basing kok ngauramgani Chusampur amasum Imphal karamba wafam thamgadori sapmana bu wafam oigadori bra haibasi khallubada aruba ma oiramgani karigumba mahakna Manipur da lakpa thoklabada Imphal pangthokpa mifamdana karamba wa ngangadoribano maduga sapmanana Chusampur thamba ngamgadoribra Manipur kahaloi ani thokpa yaroi haba wafam si Chusampur lawba ngamgadoribra tampakta law satnarabasu singdadi rule of law laikidaba kuire masigi matangdadi kari haigadori asigumba phibamasida Narendra Modi na marai haigatna Manipur miyamna karamba wafam thamba ngamgadoribano haibasi ihangda hangba yari English singaniga taraga marigi November 13 Modi gi Manipur khongsat adusu Manipur gi oinadi mangtakningai oiba khudam gi masani haina phongdokhi mathang
Susanaribu Kukila Holo Group Amana Prime Minister Meitei Singbulan Ohana Honarama Tawong Mai Pakidri. Kumza English Singaniga Kungo Humdoidi Haudun Manipur took the Lana Sig Yellow Oidi Meitei Singlan Ohanaba, Kukizo Sing Local Kiva Taurang Mai Pakidri. Tasiki Taram Sampu Lakadori Baraki Prime Minister Narendra Modi Mimangda. Utsainaba concert aduga mari lena miyagi mi pham pangthok pham mo oigadori sampurgi peace ground sang pham waptada leiba war of remembrance ta amubo masugi ahangba ku sa mathamlama thorang torakhi badu ngarang lokthokri hari pauksi esina phamu paugi matung ne ahangba ku singadu matam khragi mamang na mapham maduragi mangkhraba matung handak su sanaribu ko kil holop lup amana akan mawa pham sing thamlakpadi amuhana puthoraktuna nauna semjin bawki bani ahang baku singadu amuba masugi phile yom samagaloina na prime minister lakpam pham yellow missing Meitei singna kokizau sing ot naiduna hatpi khre haina utnama thorang toram mane hari adomainama Susampur district register ki mekedi athing mapi bagaloina na thorang toriba miyoi singadu go wari sanaraba matungang ku singadu lakhokhi bane hari neka mihata sienaba KRA amasum UKDA terrorist organization ni haina lakhok o haina Guwahati da protest tokri Mamang thagi August kuntrada karbi anglongda thadau purki lusing ma nekam zamhawa tamthina hatkiba bu yaning da ut pagaloina ngasi Guwahati ki sasan public dar press ta thadau student association na sit and protest tawkiba galoina mihat adur sienari bu ki revolutionary army KRA amasum koki liberation army KLA amasum united koki defense army bo Assam government na terrorist organization na lokto o haina Assam government da takshin kri hadi TSA na ngasi Guwahati da wakat mifam satharaba matung Assam ki Minister Himanta Biswa Sarma da mihat asiga mari lainana memorandum pishinki KSA gi memorandum maduda laikhidraban nekam zomha oshi thadau gi lusingmani magna Assam karbi anong district santi prona bhona asabu thaudang lakpa misak ne hanesu phongdokhi hari Tendana sum na miyam na thamjage hauzik wina di miyam pau matang se lusinjarage amasu makhata banau update miyam pun ngai mina saina channel sigi mekedi gi myang phamda makhata na thamjari makhata banau update miyam pun ngai mina se